Ngasigi oiba latest update khara thamjagi. Kangpokpida economic blockade chatharibasi hangdoktrabadi cookie singi ayokta imphal okhul lambi counter blockade chatharagani. Cookie singi Kangpokpi economic blockade chatharibasi karigumba handoktaba tarabadi cookie singi mayokta imphal okhul lambi counter blockade chatharagani aina lamnai kendra village volunteer force NKBBF ki commander in chief Yumkhaibam Bosana Fongdokre mahakna makata artunu hai Cookie singi Saibon Hainaming Tonjiliba Mapam asi Mamangaida Lairamde Mapam asi Kameloki Kuantabi Liza Forest ki Manung Sana Lairamba Mapam Amani Hairiba Mapam Astagi Cookie terrorist singna Maitei Kuntamna Bob Amadi Nomai Kapsinduna Landaduna Lakibani Adubo Central Force singna Mapam Aduda Sangsinduna Lesinbadagi Cookie terrorist singna Nomai Kapa Lepkibabu Lamai Kendra Village Volunteer Force NKBBM na Tagatpa Phongdokre Nakan Amaromda Kangpokpi SP na Committee on Tribal Unity ko tuna yasinaduna Hairiba mafam asdagi Central Forcing tawthoknaba honarakpabu NKBBF ki maikaidagi akanba mawongda kandem tawkhre Indo-Myanmar ki Mezorab ngamkhaida lairiba Champhai Police District na border crossing ki anoba guideline public notice thoktuna khangankhre hairi National Highway 2 da Satharamba economic blockade handokre National Highway 2 Imphal Dimapur lambida Satharamba matam kaktaba economic blockade concert authority singa wari sanaraba matung ngasi January tang mga ayuk pung ani taba matamdagi economic blockade handokle haina ko tuna thadorokpa seron amana khangalakli seron asina makata tunu hai Kangpokpida lairiba Central Army Police Force CAPF unit asi pung nipunipan gi manungda tawthoktuna samaga taranithoi CRPF battalion mahut sinnaba section wa thamkhre National Highway 2 Imphal Dimapur lambida ngayak leitana blockade tawribasi makhatana tawdanaba NP1 ko tura section wa thamkhre amanba pause singda sana thaknaba polamsing yomlaga piba yaroi haina phasaina section wa thamkhre ai wakhan yaudaba minate aina video namdana oksa pizadau nate mathok maram khangdana irang sagatkomsi Molest Twi Hairiba Nupa Macha mayamna phubada sibatarena police ta sinakhibani haina parambai tengongi nusing puren oiriba warongal khumna thamakli Cookie nupisingna maitegi phiron mai thabagi video thagalakpagi maitei nupisingna makhoigi maru oiba traditional dress asibu phattaba taithoknaba khongnet phida oinakhre Cookie zona khundaba mafamsingda security force na attack tawba haibadi sugi ground run thugaibani Cookie inpi thangmaiban hizam dewalekaidagi ngarang mangkhibi thoksom radarani elas laki ngasi phangle Cookie masen mai thanakre moreda fair bikesu lakpidabadagi yum khara tumna sakre location mission bank more Hauban Kaibungdagi Maitei Pangal Liakat Koba Auto Driver Ama Senapatida Rijab Chaluba Halakpada Cookie na Fazin Kibado Hosik Thaduk Laklay Hairi Lupa Court Chamaga Kun Corruption Report Iruba Paomi Ama Contractor Gi Retinda Sinapangle Hairi